All Manipur Working Journalists Union Amjugi Nifutaruk Suba Mapok Kumon Thoram ngasi Manipur Press Club ta pangthokli. Eraba Celebration Committee ICC Manipur amadi CPI Nambol Local Council na kusamna sinduna Biplabi Biragi Maudra Humdoi Suba Mapok Kumon Thoram ngarang Nambol Khori Leikai Youth Association gi hall da pangthokre. Moon Catcher Project USA gi makhada laiba Sashi Kiran Charitable Trust na sinduna Chahi Nauribi Nupi Macha Singh Karamna Menstrual Circle Haudriba Amadi Hauruba Matung Karamna Management Tawani Amadi Hygienic Oina Bahonagani Haibigi Matanda Awareness Program Ama Ngarang Kasturba Gandhi Balika Vidyalaya da pangthokre. Pakistan ki Lanmi Singna ceasefire ki chana kanglon thugaiduna Jammu amadi Kashmir ge Punch district ki line of control area da laiba forward post amadi Khul Singda motor cell kaya kapsilakre army jawan kaya sokapanangre. Assam gumna Haryana gi citizen singi oiba NRC chana halagani haina state asigi chief minister Manohar Lal Khatarna lauthokre. Tha asigi kunithoi da Houston da pangthokadoriba mega event da Bharat ki prime minister amadi US ki president Donald Trump sarugyaragani. Loinana Indian American lising gana sarugyaduna pangthokadoriba mifam aduda US ki president na wangangadori.